Delhi Nizamuddin da pangthokiba Muslim singi oiba dharma gi thorom amada saruk yaruba Imphal West ki Lilong dagi mioi ama nauna COVID-19 positive oiba thengna ki baga loinena Manipur da COVID-19 positive oiba mioi ani sure jingnaba amasu retest tawri ngasi fawbada awang nongpok state ki oina COVID-19 gi positive oiba apunba mioi 18 sukre ngarang fawbada Assam da positive oiba mioi masing khanghen hengalaktuna COVID-19 positive oiba mioi 13 sukre lockdown lauthokiba numit kharani gi matung lamdam asigi miyamna tangai fadaba thabak yauna lambi lamjawda pangchata chalamba miyoising ngasidi lamdam asida anoba COVID-19 gi positive oiba ama thengnabadagi Manipur gi lambi pumnamak nawhongnuna khuntak lansire total lockdown gi asengba saktam tamna hanjilakli Manipur gi mafong kayada lockdown ga mari lenena hida kapthokpagi thabak leptri amaromda lanai miyo yauna pradhan MLA minister singgi maikaidagi miyamda nongmada sangdraba yadraba chanaba potlam sing yenthokpagi thabak adumak chathari COVID-19 gi matangda hojik leibak asida oirakliba phibam masigi matangda ngasi Prime Minister Narendra Modi na state pumnamakki Chief Minister singa video conference ki kuthangda unakrai ngasi ayuk pung 13 dagi hogduna sathakiba video conference aduda leibak asida COVID-19 thengnanaba lokhalakliba amadi tungda paikhatkadaba khongthang singi matangda kumna khanakhi COVID-19 gi laiset asigi matangda singnaba leirabadi losinbiba tawbiganu Hurup ki amadi saksu gi khenaba thamdana laiset asi thingnaba punna honaminasi haina Shiv Sena Manipur State ki President M Tombina miyam da appeal tawrakli amaromda India gi oina Lok Sabha amasung Rajya Sabha gi MP sing state amadi Union Territory singi MLA singna amata oina sangsilabadi laina asi laina thingnaba ngamgani haibagi thajabasu phongdokhe Manipur da COVID-19 positive oiba migi masing hengalakpada miyamna karigumba makhal amagi kanglup phurup naiba mawngda wangang bidanaba amukogi maikaidagi appeal tawrakli laina asina narakpada kanagumba phurup natraga mioi amatana haraugadaba nungaigadaba amadi losingadaba natte haina All Manipur United Clubs Organization amukogi president Nando Luwangna phongdokre